आकाशवाणी इम्फाल RK.Gorani na pau pajari ahanbada maruiba pau security force na sing amasung tampaki mafam singda thiba humui thapak chathabada kusukhulai amadi nisagi polam sing phagat le India med vibhag na hairi Manipuron awangnupo raijya sing mafam kyada nong yauna nusit sitlaba yai forest amasu environment mentri oiramba AS athar ngasi ayuk leikhidre masagi sahi 38 sukhre amasung nongsu Bengal Vidhan Sabha Kendra ani ngasi amuk hana bot thadanari Security force na raija aski sing amasung tampaki mafam singda thiba humbi thabak chathakre police ki pauna hai Ukhrul jila gi litan police station na konba mongkot chefu songthel mulam sirara khong amasu ringui village tagi kusukhulai kayamarom phagat le security force na mafam adu thiba humbi thabak chathabada 12 bor pam action gan ama tongan tama nongmai sing maru tara taret tokening sam ga tara mathoi yauna atai polam sing phangki Tenopal jila gi more police station konba ti bongmol village ta thiba humbi thabak chathabada single barrel rifle ani 9mm pistol mari IED tarani pan 7.62 gi kapa yari ba maru tara manga su phangle amaromda Imphal jila gi lamlai police station konba Sajiwa jail road khabai soidigi heroin powder gram 1yankhai mari ka konenami ema fare polam sing adu sapon ket ahumda haplaga purambani hairi Farba mi aduna haidorokpadagi Imphal jila gi nongmoibung nabam suthekta leiba mi emagi mayumda sapon kepni pamda haplaga thamnamba heroin powder singjo phagat khi Senapati jila gi maram police station konba cycle bazar dagi mi amasu heroin powder gram 1yankhai konana phagat khi India med vibhag na hairi Manipur yauna Nagaland Mizoram Tripura Assam Meghalaya nongsu Bengal sub Himalayan amasung Sikkim ngasi nongkan sugani Vibhag asin hai Tamil Nadu Puducherry Karaikal Kerala amasung Maheda su nongsubi phimamasi mayuk nagani Jammu Kashmir East Rajasthan Madhya Pradesh Bihar Chhattisgarh Odisha amasung Andhra Pradesh ki samudra khomban singdadi nonglen sut yauna khak rauk tawgani hairi Ukhrul Vidhan Sabha Kendra dagi mai paktuna forest environment amasung GA dagi mantri oiramba AS athar ngasi ayuk Delhi da leikhidre masagi sahi 38 sukhre Laikhidraba AS athar lesing amaga samapan marpu marida independent mire oina Ukhrul Vidhan Sabha Kendra dagi kakhi tungda lesing amaga samapan pudra mangada Congress dol da yauduna forest amasung environment amasung GA dagi mantri oirammi Akhogi Ukhrul Pangmi sorting simren hai Laikhidraba AS athar aroiba mathau manga ma ke pongna pham lamdam Ukhrul jila gi sangsak phongonda lagliba ningthokaba nimita pangthokani AS athar laikhidabda Mukhyamantri Yumnam Khemchana nungaitaba phongdorakli social media thagat pawarol amada siri Khemchana hai AS athar asi miyamgidamak achoba thaudang kya lorami amade raija asigi sakot thorangi thabaksin achoba mangjil tharan thabak torama misakni mangna laikhidabda mention bangamlaroida ahoba ama lehuragani Laikhidrabagi imung manung awabadu saruk yari haina Mukhyamantri na makatana phongdokli National Highway Kuntra Taret Imphal Jiribam Lambida Nongmoda Tangai Phadana Changwa Polam Jing Puba Gari Kuntra Mathoi ngasi ayuk Jiribam dagi Imphal tamna thorakre khoi Jiribam Paumi Ngathem Bisaji na police ki pauk paleduna hai Gari sing adugi manung de LPG puba gari taruk petrol puba gari nipan diesel puba gari manga bilati mati puba gari taruk amadi ataite polam sing puba gari sing yauri All Manipur Bar Association ambana shinduna sensitization on NRC have hiram dangasi nungtil Imphal gi Palace compound leba MF DS ta thorum ama pangthokani thormadu da MP Bimol akoijam senior advocate Khaidem Mani thabat gi potharab IS officer RK Nimai sing ba saru yagani tabiriba pawasi Akashbani Imphal dagini Nongsu Bengali mamang thagi kunapana pangthogiba aroiba amasung anisuba tangkhaki Vidhan Sabha Mekhal dugi Kendra ani Magrahat Pasim Vidhan Sabha amasung Diamond Harbor dangasi amuhana bot thadanari nungsil pung taruk phawa bot thadanagani Election Commission hukum ama thoktuna Vidhan Sabha Kendra ani asida Mekhal hana pangthonaba khangan kibani Mekhal ga mari lainana returning officer sing amasung observer sing na pirakpa report ki matung ina Election Commission na numit adu thadakiba bot adu sanara rohana lauthokibani Vidhan Sabha Kendra ani asigi polling station tara manga dangasi ayupung tretik amuhana bot thadanari Magrahat Pasim Vidhan Sabha Kendra polling station tara mathoi amasung Diamond Harbor Vidhan Sabha gi polling station marida hamuhana bot thadanari
Assam, Tamil Nadu, Kerala, Nongchu Bengal amasung Union Territory Puducherry gi vote masing lagliba ningthokaba numita punna thigani. Census listing ani contract ahanba tangka ki house listing amasung housing census ICLO gi field operation raja khada paikhat pa hokre. Andhra Pradesh, Arunachal Pradesh, Haryana, Chandigarh, Madhya Pradesh amasung Chhattisgarh danga yumda sangduna data sing khongatpagi thabak sing hokre. Khongthang asi Rajya sing amasung Union Territory da nimit 15 gi self enumeration pangthokiba adu loisin khibaga mari leinana paikhatpani. Griha Mantralay na hairi data khongatpagi thabak asi tha asi kunthra phawa chathagani. Delhi gi Municipal Corporation kon mafam sing Rajasthan, Maharashtra, Meghalaya amasung Jharkhand da census lisingani kunter ka mari leinana pangthokpa self enumeration ngasidegi hokre. Nongsub Asia da irang leijarabasu leibak asidagi sakthong gas LPG consumer singna marang kaina pineba sarkana matik saba thorang lokhatle petroleum amasung natural gas mantralay na thokpa cherol amana hai nongsub Asia gi irang na maram oiraga khudong saba logduna niyom gi wangod LPG cylinder paisinduna thamba amadi naronda yonthokpa sing phaganaba sarkana akan thabak paikhatli ngarang so tonga mafam lising aniga chahumda thiba hombagi thabak chathaki. Online ki khutang da LPG cylinder launaba booking tawbagi sang sada mapudani pande hengatle. Online ki khutang da booking tawrappa LPG cylinder lak yankairom consumer sing da phangan kre. Asiguma booking ki thoksil asina naronda cylinder yenthokpagi khudong sadaba kya dagi kanba ngamgani hairi. Amorom da sahi asige February phawda kilogram 5 gi LPG cylinder lak kun mathoi lesing humdrarom yon ki ngarang khakta da kilogram 5 gi LPG cylinder lesing humdrama pen yon ki. Civil Aviation Ministry K. Ramohan hairi Kendra amasung Rajya Sarkarna ngami sing yaipa thorang amasung ehenba khudongchaba phanganaba thabak paikhatli. Andhra Pradesh ki Srikakulam Jilla ki Ira Mukamda Coal India Limited ki CSR fund gi makhada paikhatpa Matsya Sagarmala thorangi makhada solar power strip lamp sing mantri na mayam da khoshinabagi tharomda wapamasi phongdokhibani. Ngami singna thenariba khudong sadaba amasung mayoknariba awaba sing adu sarkar asina khangi masi thenanabagi damak Matsya Sagarmala scheme gi makhada solar lamp sing thanduna ngami sing jathok jachinda khudong chanaba thorang kya lakhotlagani. Ahanbo oina Srikakulam Jilla gi ngami sing leifam chamaromda solar light lising amga jamri thankre. Anisuba tangkakta solar light masing hena thalakigani hainasu mantri na phongdokhi. Mafam sing asta lambi thong phagal handuna lam koiba sing hena langhanaba thorang kaya su sarkar asina paikhatli. Sikkim na judiciary gi lamda thabak thoromda che changsina da balaibak asi ahanba rajya oire gengtok tangang pangthokpa mifam amada Chief Justice Surya Kant na wafam asi phongdokhibani. Sikkim gi Mukhyamantri Prem Singh Tamang na hai khongthang asina Raja adugi judiciary system bu matamga chunaba technology sinaduna thabak tharom paikhatpada manung mapan found uhanbagaloinana thabak tharom kaya da khumang chawsin bangam lagani. Mahang na hai Malay masta technology sinabagi sang hengalakpagaloinana wayel pathap ki chana kanglonda anoba technology kaya sinabagi tangai phadaba kaya lakli e-filing amasung digital case management wayel piba matamda hena khudong sahalli. China da pangthoba AFC Under 17 Women's Asian Cup da sai kunmathai gi tungda Bharat ki nupi football team na saru yari cup asida Bharat amasung Australia ngasi nimidang wairang pung 5 da lamba taunagani. Indian Premier League match am da ngasi Chennai Super Kings ka Mumbai Indians ka Chennai gi Siddhamana Stadium da ngasi nimidang pung 3 makhai da sanagani. Ngarang Jaipur gi Sawai Mansingh Stadium da sanakiba match amada Delhi Capitals na Rajasthan Royals pu wicket 3 ta thoikibani. Haujik aroibada maru oiba pau amuk hana security force na sing amasung tampaki mafam singda thiba hombagi thabak chathabada khusu kholai amadi nisagi polam sing phagatle. India Met Vibhag na hairi Manipur yawn awangpur rajya singi mafam kayada nong yawn nusit chitlaba yai. Forest amasung Environment Mantri oiramba AS Athar ngasi ayuk laikidre masagi sei mapudrama pan sukre amasung nongsub Bengal gi Vidhan Sabha Kendra anida ngasi amuk hana vote thadanari pau loijare.